tangkak nain hai tare ko tangkak nain na koi festival gum si khara pangtho ga koi praja jing ji ngasai mai tak ngau ro thambagi asa ba du he ka hon mi mi ma sum tahan bai ta tau bu se noite aduna hajik si sangai festival ko sangai festival se koi nahan tari kun ga ma thoi dagi nampu sapu da hai tare ko nampu sapu da manipur gi governor ko je ma balam sa yauna aduga koi praja gi mihut hai tare ko praja gi mihut adugumba MLA ani ko ani bo koi uzare ani yauna aduga government gi officials mayam ma yauna koi nampu sapu da sangai festival hodokre ada koina sai area koina nei nabi yari si sangai festival si ngasi praja miyam na our IDP sing na sangai festival si tawbi khinu hai si pam da bidi nate si koi khami nam changi ko haji sangai festival gi wadan ta na ngasa gi koi da any kind of festival ko yam chauna celebrity ki type te koi ngasai lang ba kot pa dum dham tawba adagi whatever yam na koi gi maki sema ga koi lang ba gi hina bi gi oi ba kumai khara se haji tawbi khinu hai si kari gi no hai ba si ngasi gi lengak sina yamun na khantham changi lenga ama lei ba hai si koina yengna bi yari si lenga ama hai ba si kaino state ama da lei ba ama da lenga ama lei di si miyam gi represent hai tare ko miyam gi mihut ko miyam gi mihut na sema du ma lenga si kana kaino hai tare ga di miyam gi yaifana ba ko praja gi yaifana ba du ma thawok thong tau ge hena semba du ma lenga ama ni ko aduna government hai si ga praja hai si ga ani gi marak ki lei relation je hek lap thok na ba hek nusinar to matam da lei ba government du ing na chingna thawok to mu ngamu haba simadi ekhoi adum si nature na pujo adum hajo pot amani ko aduna government sina ing na chingna thawok to ba adagi chakhu tharang thawok to ba yam nusinar thawok to ngam ga do gi tang chikan hada ga di praja na pam ba sentiment du khangna samina kan da chakhu min na bo ga do ne ko hada ki lei bai khoi manipur gi oina ekhoi november gi enopman saidare ko tha loirak pa ekhoi November ki tarikh kun ga mathodi horaga tarikh kun thrabak ta ga dugum sangai festival si ekhoi kari gi damakta praja singna tohoningdri bano tohoningda bi maram na kari no do tobi ga no haiba gi maram na kari no hai si praja sing gi yam clear in thamgre ko yam clear in thame hajik lei bai ekhoi miyoi ba magi miyoi ba ma oina mi ma oina ekhoi hingbagi hak siru yaure ko miyoi ba ma oina koi de hingbagi hak se khongoi na raga miyoba moina hingbagi hak miyoba moina hingbagi right si khongoi na ranga ngasi bawda free movement ya handaba ko lanjenari ba mayam sugi IDPs mayam sugi ba mayum ke hanjal magi ya ba matam pi daba ko whatever any issues ko dimagta sagi family amagi masagi nupa am nupi amagi lenari ba magi privacy ko lehendaba sugum bagi am charang na ba leiba ngamak si da tasengna numit tarani chupna yam nungai ba harau khumai pangthok pa hije masi line su yare da ba min su ya da pot am oi haitare ko pang ado masuma mayam jing je khoi haina miyoi ba amaga sa anga amagi oi ba ngasagi pandu amaga ngasagi comparison torok bose mi ama oi bagi thak sikai kum thara kem ti yeng yo bako aduna khoi yeng ba ya aduna hasu dai ba sangai festival si stall si khoi chorangna chatuk approximately haitare ko khoi sem sa ba to bai mami khoi uzare sigi manungda khoi ngarang baubuda khoi different nusagi reporters me amana koi thagalakpa yekhan birakpi matungi nang sai kare haini ekoi chama yona phamda bagi koi pau phange den adu manungda ngara nungdang bagi manungda ekoi 60 70 dagi henda basu koi ure adu manungda ekoi gi khulangang kongda ba haidare ko mi lakta badagi sa potchi da nei koi lobo store me amu koi umai comment report koi phangjare hajik lu rayo point di kai haidare ga di store ji hangna bo hona matamda government na mari department na store phambi ga do ba stall hangbi ga to mi sing sidagi moina security deposit ha ga dra magi tongan nang sagi phamba yarna bagi aya bhai tare ko pi na hona matamda lising tara dagi na lising traum lo ha bagi report amadi khoi phangjare ada hauji posak si laibe issue na maram moira kanda moina loksang gi pesa si hando kadra natran hando ida ha bagi question namad lae ko ada dena mana sagi area si mo khoina mai jeni ngidana sagi area si ta mo sangai festival si ta sengna khoi praja khuding magna ko khoi handaki leiba sangai festival simadi khoi tawbiganu leiriba cookie narco terrorist cookie terrorist drug mafia singi lan loidri chapa ya handri ko free women ya handri adu IDP sima ya mai hanjalandri sigi pen da ma yam sin maram kan thaki sangai festival tawbiganu haibasi from last khoi thakri mangi leiriba manipur stakeholder ma yam ko komi yauna te stakeholder ma yam haidare ko lekai lekai gi mai ben ma yam na ngasidi sogor philaktana apun bagi oina free lo bosi ure ko ada koi nuai ta basi sagi area sida praja sing si sai area sida lilin
ꯐꯅ ꯑꯊꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣ ꯐꯅ ꯑꯊꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯐꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯁꯤ ꯁꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯃꯥꯏ ꯈꯨꯅꯦꯕꯀꯣ ꯑꯗꯨꯅ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯇꯧꯗꯕ ꯌꯥꯗꯕ ꯃꯑꯣꯡ ꯈꯔꯗ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯖꯔꯣꯏꯀꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯖꯔꯣꯏ ꯀꯅꯥꯒꯨꯝꯕ ꯁꯝ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯈꯔ ꯀꯣ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯈꯔꯗꯤ ꯀꯩꯗꯧꯔꯦ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯐꯝꯍꯧꯗ ꯌꯥꯗꯦ ꯑꯩ ꯇꯧꯍꯧꯗ ꯌꯥꯗꯦ ꯉꯔꯥꯡꯃꯛꯇꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯎꯅꯔꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯉꯁꯥꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯒꯣ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤ ꯎꯁꯤꯠꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯔꯦꯝ ꯃꯊꯥꯏꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯏꯁꯨꯁꯤ ꯂꯦꯅꯤꯟ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯠꯇ꯭ꯔꯒꯅ IDPꯁꯤꯡꯅ ꯂꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯁꯦ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯔꯦꯝ ꯃꯊꯥꯏꯅ ꯃꯤ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯏ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤ ꯑꯩ ꯏꯁꯥꯒꯤꯁꯨꯅꯤꯀꯣ ꯈꯜꯂꯀꯥꯟꯗ ꯇꯁꯦꯡꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯋꯥꯕ ꯅꯪꯉꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤꯁꯨ ꯈꯤꯇꯪꯗꯁꯨ ꯑꯩꯈꯣꯏꯅ ꯁꯥꯏ ꯑꯦꯔꯤꯌꯥ ꯎꯁꯟꯕꯤꯔꯀꯥꯟꯗ ꯏꯁꯥꯅ ꯀꯣ ꯏꯁꯥꯅ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯗꯤꯁꯤꯖꯟ ꯃꯆꯥ ꯑꯃ ꯂꯧꯕꯗꯤ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨꯅ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯆꯠꯀꯅꯤ ꯒꯥꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯆꯠꯀꯅꯤ ꯒꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯌꯥꯎꯈꯠꯂꯛꯏꯕꯤꯗꯣ ꯗꯦꯟ ꯑꯃꯅ ꯃꯃꯥꯡꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯇꯧꯍꯜꯂꯒ ꯀꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯀꯩ ꯊꯤꯡꯕꯅꯣ ꯒꯥꯏ ꯀꯥꯡꯕꯨ ꯌꯥꯎꯈꯠꯂꯛꯏꯕꯤꯗꯣ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯗꯤꯐ꯭ꯔꯦꯟ ꯄꯥꯔꯠ ꯈꯔ ꯂꯩ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯅꯣꯡꯃꯈꯛꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯅ ꯇꯣꯉꯥꯟꯅ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ 10 days ꯆꯨꯞꯅ ꯇꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯁꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯃꯣꯏꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯦꯛꯁꯦꯞ ꯃꯣꯏꯅ ꯐꯣꯀꯁ ꯇꯧꯔꯤꯁꯤ ꯇꯨꯔꯤꯖꯝ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯔꯤꯖꯝ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯌꯥꯝ ꯇꯨꯔꯤꯁꯀꯤ ꯂꯩꯕ ꯂꯝ ꯀꯣꯏꯔꯛꯀꯗꯧꯕ ꯃꯌꯥꯝꯁꯤꯡꯗꯩꯗ ꯐꯣꯀꯁ ꯄꯤꯕ ꯑꯃꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯀꯩꯁꯨ ꯍꯦꯟꯅ ꯄꯤꯗꯦꯕꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯅꯤꯌꯥꯔꯦꯁ ꯑꯦꯟ ꯗꯤꯌꯥꯔꯦꯁ ꯌꯨꯝꯊꯪꯅꯔꯤꯕ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄꯤꯔꯀꯥꯟꯗ ꯁꯥꯏꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯖꯨꯗ ꯊꯝꯕ ꯁꯥ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯈꯜ ꯑꯃ ꯃꯤ ꯃꯈꯜ ꯑꯃ ꯂꯩꯔꯦ ꯃꯤꯗ ꯁꯥ ꯃꯈꯜ ꯑꯃ ꯂꯩꯔꯦ ꯃꯃꯩ ꯄꯥꯟꯗꯦꯗ ꯉꯥꯏꯔꯦ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯋꯥꯕ IDPꯁꯤꯡꯒꯤ ꯑꯋꯥꯕ ꯃꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯂꯤꯚꯤꯡ ꯁ꯭ꯇꯥꯏꯜ ꯌꯦꯡꯉꯨꯁꯤ ꯀꯥꯏꯅ ꯄꯨꯔꯛꯄꯒꯤ ꯐꯤꯕꯝꯗ ꯌꯦꯡꯉꯨ ꯂꯥꯎ ꯀꯥꯏꯅ ꯄꯨꯔꯛꯄꯒꯤ ꯐꯤꯕꯝꯗ ꯑꯣꯏꯅ ꯆꯠꯂꯕ꯭ꯔꯥ ꯀꯩꯁꯨꯝ ꯂꯥꯛꯇꯣꯔꯦꯕ ꯂꯥꯁꯇꯀꯣ ꯑꯗꯨꯅ ꯈꯥꯏ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇꯁꯦꯡꯅ ꯁ꯭ꯇꯣꯜꯁꯤꯡꯁꯤꯒꯤ ꯂꯩꯔꯤꯕ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ ꯄꯩꯁꯥꯁꯦ ꯃꯁꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯍꯟꯗꯣꯛꯍꯟꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯀꯣ ꯍꯟꯗꯣꯛꯍꯟꯖꯅꯤꯡꯉꯤ ꯗꯦꯟ ꯑꯃꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯗꯤꯁꯤꯖꯟ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐ꯭ꯔꯤꯗꯝ ꯂꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯂꯥꯡꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯔꯒ ꯄꯪꯌꯥꯗ ꯌꯥꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯆꯠꯂꯝꯕꯁꯨ ꯐꯠꯇꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯤꯇꯪ ꯃꯤꯃꯥꯡ ꯊꯣꯛꯇꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜꯂꯤ ꯂꯩꯔꯕ ꯀꯥꯡꯕꯨ ꯈꯔꯗꯤ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣই ꯃꯃꯤꯡ ꯊꯥꯗꯤ ꯄꯟꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜꯂꯤ ꯊꯕꯛ ꯇꯧꯕꯁꯤ ꯃꯥꯒꯤ ꯐꯠꯇꯕꯅ ꯑꯃꯅꯤ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯄꯤꯔꯤꯕ ꯄꯣꯠ ꯈꯔꯗꯨꯗꯤ ꯑꯐꯕ ꯊꯕꯛꯈꯔ ꯇꯧꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜꯂꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯔꯁꯤ ꯎꯠꯄꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯁꯨ ꯌꯥꯅꯕ ꯇꯧꯒꯗꯧꯕ ꯃꯃꯤ ꯑꯃꯒ ꯑꯣꯏꯅ ꯉꯥꯡꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯇꯁꯦꯡꯅ ꯐꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯁꯨ ꯇꯁꯦꯡꯅ ꯐꯅ ꯇꯤꯟꯅ ꯆꯥꯟꯅꯕ ꯑꯣꯏꯔꯒꯁꯨ ꯐꯥꯔꯁ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯇꯤꯟꯅꯕꯗꯣ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯁꯦꯂꯥꯏꯟ ꯇꯧꯕ ꯇꯥꯔꯦ ꯅꯨꯡꯁꯤꯅꯕꯗꯣ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯏꯟꯊꯣꯛꯅꯕ ꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯅꯨꯡꯁꯤꯅꯕ ꯇꯤꯟꯅꯕꯗꯨꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯤꯌꯦꯕꯀꯣ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯅ ꯃꯔꯨ ꯑꯣꯏꯔꯤꯌꯦꯕꯀꯣ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯂꯦꯅꯤꯟ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯇꯁꯦꯡꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯥꯕꯨ ꯄꯣꯛꯆꯔꯤꯕ ꯃꯃꯥ ꯃꯄꯥꯐꯥꯎꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯥꯊꯩꯔ ꯊꯝꯃꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯅ ꯍꯦꯟꯅ ꯂꯨꯏ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯏꯑꯅ ꯉꯁꯤ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯃꯌꯥꯝ ꯌꯥꯎꯔꯦꯗꯅꯀꯣ ꯃꯁꯤ ꯑꯩꯒꯤꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯁꯤ ꯐꯥꯔꯁ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞꯁꯨ ꯂꯥꯛꯑꯅꯤ ꯅꯨꯡꯁꯤꯅꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯖꯅꯕ ꯑꯩꯒꯤ ꯇꯤꯟꯅ ꯈꯣꯠꯅꯕꯁꯨ ꯂꯥꯛꯑꯅꯤ ꯐꯦꯃꯤꯂꯤꯁꯨ ꯂꯣꯏ ꯂꯥꯛꯑꯅꯦꯕꯀꯣ ꯁꯤꯕꯨ ꯀꯜꯍꯧꯔꯒꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯅ ꯃꯦꯃꯥꯟ ꯇꯥꯗꯅ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯠꯑꯦꯚꯔ ꯉꯁꯥꯏ ꯀꯔꯁꯤꯗꯨꯅ ꯑꯩꯒꯤ ꯇꯤꯟꯅ ꯆꯥꯟꯅꯖꯈꯤꯕꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯀꯩꯁꯨ ꯀꯟꯕ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯐꯥꯔꯁ IDPꯒꯤ ꯋꯥꯗ ꯅꯠꯇꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦल ꯇꯧꯔꯤꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯁꯤ IDPꯁꯤꯡꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯗ꯭ꯔꯤ ꯀꯣ ꯑꯗꯨ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ
ngasai issues khudingmak mioibagi hingbagi hak haitare ko aikoi da hingbagi hak se freely khud pi mangamdri ko hongoi na bir ka ngasi lengak sina tongning toriba film je mase aikoi pun thenami nam change bako aduna aikoi IDP singi wada nate lanjena ga leiriba magi ngasagi privacy leitana leiriba awa sahi ani ga thamanga taru khanga leiriba dugumba awa IDP singi wada natana praja miyam hubna aikoi leiriba issue je manipur gi leiriba any community ma ko community have sidida lanjena IDP sidang chapya handaba nataba except lan nang da kangu singju yaw na ngasi free movement ya handaba chapya handaba ko everything khuding ma no ure da chip sin mayam ko sugum bagi issues mayam thui ngai manu sidida ngasi gi level lengak sina forcibly natagana intentionally tawda de na mo step lor project masi yam chong hang da question ma khudi leiri ko aduna ngasi di mungnare habadi tasena angam tonare ko ngasi di du praja miyam gi oiba sahajok tagi praja miyam gi oiba ngasi apun magi oiba ngasi kholau dagi sangai festival ngasi miyam na ikoi cooperate tawdre ko masi kanagi maithi bano government maithi jabani ko ado government na masi singna boina khoi uroi da bane ko praja miyam na pami pochok si o sigi ni ko moina pami si ni ko sangai festival je tawa pam da bagi nate ko ado di haju de situation ni ko no moina khan khanbi bam changi ko o khan khanbi bagi mahutta moina 미징제 상하이 페스티벌 팅이 미징이 까나까나 티르티르가 차 에리아스다 모이나 자기 퍼스널 인니미티기 타입다 예나 바마기 타입다 모이나 로고도 디에도 줄 란가네고 아드나 하우지 레이브 이슈지 그냥 누가이다버 신크레 레이 거 정신 나레브 공정다 거의 얌나 데모크라틱리 오나 장바 공정다 거의 라티사스 또보다 히즈나 또바 아다기 누피징다 거의 아간 모몽도 굿 타바 거 얌나 모몽다 거의 우벌레이 거 마시 거의 tongde to hoide aduga masi in person oina kana go mi mai khoina ngasai khut thilanga na busnate ko masi